ड्रग ललोनब फानब होनबद पुलिस नुंगना थारख्रे नुपी अमा नुपा अनि फारे वार अगेंस्ट ड्रग की सरुक अमा ओइना ngasi ayuk anganbada executive magistrate yauna Imphal East district police special commando amadi naf ki personnel singna Khetrigaon mamang sabal lekaida drug phaba changlubada police tamna nung thomjinduna landar khre drug phaba gi khongjang aduda sabal lekai ward number 3 gi member yauna mayai kawa chinjak lalon bamyo ahum phagat pangam khre phagal bamyo sing adudi MD Mohammed Sahin kuntra manga apokpa AMD Abdul Rashid AMD Said Ningthau Phundrai Mayum Sahin kuntra nipan apokpa M Zakiruddin amadi Miss Taslima Sahin kunmathoi apokpa AMD Item Koi makhoi ahummak Khetrigaon mamang sabal lekai dagini hairi Imphal East ki SP Jogesh Chandra Hobi jamgi miyeng makhada Executive Magistrate yauna Additional SP Roni Mayeng Bamna Lusingba Imphal East Special Commando Team Narcotics Cell Imphal East Porompat Police amadi Women Police ki combined team na sathakiba operation aduda Khetrigaon mamang sabal lekai da leiba yum teret rom question duna thamlaba matungda thi humbagi thabak adu sathakiba aduda Miss Taslima hairibi nupi asina WY tablet yauba bag mayom ama pairaga yum gi maning thong lomdagi na thoktuna sen khina bahona bada Women Police team na mahakpu overpower sin aduna phaki Police tagi phangba pawmagi matungina AMD Said Ningthau Phundrai Mayum hairiba miyoi asi mamang da sudrak ki case kaya da hakthengna senawa amadi police personnel phurubagi case leiriba miyoi ni hairi makhoi ahum pharaba tungda police na puna bagi gari da hek hapkatpaga yumgi miyoi singna puba yaroi haiduna kangsi khingduna amadi police tamna nung thomjinki adumak police na overpower tawduna makhoi ahum mafam atudagi puduna satki thawdo du da special commando ki personnel ama amadi commando Imphal East ki personnel ama nungna banki adumak pu laibak phabadagi aso apandi yaukhide Paraba miyoi sing amadi phagatlaba polam singa konana ain yoiba lokhat phamthokpa procedure lokhataba tungda Porompat police ta sinakhe hairi aduga top pawamana Union Home Minister na Manipur machoi tahanna basiloi dabani CPI Union Home Minister Amit Shah na Manipur machoi tahanna basiloi dabani haina State Secretary Manipur State Council Communist Party of India L Swatin Kumar Singha na press ta thadorok paserol amada phongdorokli Serola sida ngatam sangna waroi sin porak pangamdana leirakliba naga political issue ga mari leinana chatliba thasigi aroi basarukta Manipur de Union Home Minister Amit Shah lakani haibo wafam asi Manipur State Council Communist Party of India na taramna oi asigumba khongchat asi nahan makhai CPI na pamduna iroi nana tattana taksinduna lakhiba hiramni mahaki khongchat asi laigi soidana ba mawongda ka hena tenba khongchat oifam thokte Yamdrabada numit nini Imphal da leiduna political party singdagi horaga chingtamgi stakeholder khudingmak amata sithadana naga political issue ga mari leinaba hiram sing democratic oiba mawongda khanana ba demand tawi natana nampu da chief minister N Biren khakta maming ta oina unaram laga hathu na hankhiba tarabadi NDA lenga ki khwaidagi lanba khongthang oigani hairi Anisubada NSN IM gi General Secretary Thungalen Muiba amadi mahaki loinariba kangbu gi pressure da NDA lengak na nagabu ethnic line da autonomous region natraga council pifam thokti asigumba phatraba thausilasi puari gi khongchatta sengbalakhiba Manipur state pu naga kuki mitai amadi mitai pangal haiba phurup ki tongan ba paringda salhankhiduna machet ta halakani singmi tami ipai pu singna Lipun chetna semgalakhibani amadi apunbagi pangalna leibak asagi ningtamba ngaklakhibani muiba amasung mahaki kangbu kharana atamnana sinba aranba rajniti amadi puari wahan thok asigumba historical amadi contemporary reality sing asibu nathai hanaba honabada kaidaunungda bai bakloi puari gi ichel gi mayokta chananaba honakhiba punumak ngasi phawba malem gi itihas ta maithibata nangkhiba ngaktani Maramaduna NDA lengak na naga lusingba kharagi yaka yenglaga square kilometer lising kun khara khaktamak hena chawba Manipur bo balkanization tawna bahona roidabani ahum subada Manipur bo stand still agreement amadi instrument accession gi khuthang da tilhalaga sahi ke achupna loi leiba kumna thamlakhi haibasi chenbe yatraba wafamni Manipur miyam na mayong na riba rajniti sel thum saukhat thorang lambi thong mai ising chinjak mahimasingi layeng bagi yumlai kairegi amadi thabak phangdabagi polum sing asi kokhandabagi amata ngairaba pambaidi state asida political amadi economy gi ahenba autonomy piraga oithokani phurup kyamrom khunda leitariba state asida phurup khudimak amadi sinpham punbagi mahut lehengadaba Manipur Legislative Council second chamber su saruk yariba chingi lamgidamak akhanaba selthum culture amadi saukhat thorangi thabak thintadana paikhatpham thoi hairi aduga topa pawmana Suraj Kumar mi hatta chenariba molikun phaduna chairak piu haiduna wakat mifam chathakre
गुरुमयुम राजकुमार हाटपद सेनरिबा जी मोलिकुन शर्मा फादुना आइन की मतुंगिन चैराक पियु हाइदुना यूनाइटेड फोरम ऑफ BSNL एम्प्लॉइज यूनियन एंड एसोसिएशन वाकत मिफम चथखरे ngasi babupara leiba BSNL office complex ta chathakiba wakat mifam aduda BSNL imphal gi AGM oina thawpuriba Sasikantana haikibada BSNL da ZEO oina thawpuramba Gurumayum Suraj Kumar sahin kunthani panbu thasigi tangkunma thoigi ayukta makhura Gurumayum Molikunna nongoina kaptuna hatchiba thawdokpu yaningdaba phongdoktuna wakat mifam asi chathabani Suraj Kumar mihat senriba Molikun hojik phawba phaba ngamdana leiriba asi laibak thibani मिहात मिपुन चथरी बमियो असि सरकार ना अथु मतम द फादुना मतिक चाबा सैराक पीदुना मियाम दा आइन लई हाइबा खंगन बिउ लोइनाना लेखिद्रबा सूरज कुमार की लाइबक थिबा थौदो असिदा इमुंग मनुंगी अवाबदा यूनाइटेड फोरम ऑफ BSNL एम्प्लॉइज यूनियन एंड एसोसिएशन सरुक यारी हाइरी अदुगा तोप पावमना कोविड न सिबगी मसिंग हेनगलकली हौजिक हौजिकसु मालेमगी ओइना कोविड-19 लाइना लाइसत असि संदोरकपा लेपा लैत्रि नुमित खुदिंगी कोविड-19 टेस्ट तौबदा पॉजिटिव ओइबा बिगी मसिंगसु यामखलगली लाइना असिना मरम ओइदुना मालेमगी ओइना मसिंग थिंगमदबा मोंगदा सिरकली लाइसत असि मणिपुर दे हेक यौरकपदगी लाइसत असिना नाबा मिगी मसिंग तपना तपना हेनगलगली लाइसत असिना मरम ओइदुना ngarang फावबदा मणिपुर दे सिखिबा मिगी मसिंग 253 सुख्रे मियोय 253 सिरबा फावबदा मणिपुर गी मियामसे अंगकपा अमनी मखोइदा लाइसत असिदगी ngakthoknaba section thorang lawkhatlibani haiduna tawriba asi salak sare kaithelda pot yoliba dukan singda pot leiba lakpasing face mask upi aduga social distancing gi wafam di kauthokbana mi chagungnana lepsinduna pot leinari laisat asigi damak lainga ki maikai da kita tangai phadana chana kanglon ahum khak ngakna chatpiu haiduna numit khudingi radio da TV da lauri हाइरि बचना कांगलोन अहुम दुदी अहान बदा पोट अमा पाइरुरबा मतुंगदा खुदसा सापोन नोइदुना नत्रगा हैंड सैनिटाइजर सिनदुना सेंगना थंबा अनि सुबदा नातोन फावबा खुमलगा फेस मास्क उपा अमदी अहुम सुबदा मी अमगा तंगाई फदना उनबदा फुट तरुक लापना लैरगा उनबा अमदी वारी छनबा सिनी अदुबो हाइरि बचना कांगलोन सिमी पुंग खुदिमंगना ngakna चटलबरा हाइबदु खरदी चटली खरना चट्टे मसिनी ख्वाइदगी लुरिबसी चना कांगलोन लेरगसु इंदबा असिना लाइना असि संदोरकपदा चाउना मतेंग पांगली मसी खंगदबगी वानी लाइना असि नारबा मियोय क्या अमसु मयुम दलोसिनदुना लेरमबसु यारिबनी मसी अफब खोंथांगदी नते अदुबु लाइना असिना नारे हाइबदा हंगोइनबगुम अमा तौरी अफब ओइरिबा मखैदी फै अदुबु लोसिनबा हाइबसिदि फत्ते हौजिक मसिंग यामना सिरकली नुमित खुदिंगिसु हेनगलकली अदुना मिपाइबा अमा पोकनरी नासुंगदबा तौरिबसी तौदबा फै अदुगा अतोप पाव अमना लेबाक असिदा कोरोना वायरस की अपुनबा केस 1,32,000 हेनख्रे लेबाक असिगी ओइना कोरोना वायरस ना होखिबा पुंग कुनमरी दा अनौबा केस 94 गा सुकने 58 थेंगनखिबा लोइना अपुनबा केस 1,32,000 गा 53 गा चनिपान हुंफुतरुक यौख्रे नौना मियोय 513 गी पुंसी मांगखिबा लोइना लाइना असिना सेनखिबा मिगी मसिंग 1,53 गा 419 यौरे हौजिक एक्टिव केस ओइना लैबा मसिंगना 3,94 गा 133 ओइरी यूनियन हेल्थ मिनिस्ट्री की डेटा असिगी मतुंगिना नौना मियोय 94 हेना डिस्चार्ज तौखिबा लोइना लाइना असिदगी नाबा फखरबा मिगी मसिंग 135.32 ओइबा ngamle हाइरी पनबयाई यूनाइटेड स्टेट्स की मथंगदा भारतना कोविड-19 ना सोखलबा ख्वाइदगी केस यामबा अनि सुबा लेबाक ओइरी लाइना असिगी वैक्सीन मरी हौजिक लेबाक सिदा फेज 2 दगी 3 दा ट्रायल सथरिबनी अरोबदा पाउबिलाई न्यूज रीडर की वीडियो भी यंगबिरिबो खुदिंगमक पुथागचरी